NATO na Ukraine da Khutlai Pusilliba vehicle sing Manghan Takhallagni Russian Minister. Ukraine da Khusu Khutlai sing pusilagliba NATO gi gari sing Manghan Takhallagni haina Russian Defense Minister Sergei Shoigu na laukthokre. Shoigu na haiki madude US amasung NATO da yauriba laibak sing na Ukraine da leptana Khutlai pusinbagi thabak chathare. Khutlai sing natraga Ukrainian Armed Forces na mathau taba masak mathum sing puriba North Atlantic Alliance asigi gari kaya Ukraine da thungziliba se Manghan Takhanbada matik charaba legitimate target amani haina khanagane Shoigu na makata na haiki madude Mariupol ase Russian Army gi control makhada lay LPR amasung BPR gi territory singda marata pa punsi mahing layre amasung Ukraine bu nationalist singdagi livre tawre Sea of Japop ta layba khwaidagi chawraba industrial amasung transport hub Mariupol yauna hairiba mafam sing ase Russian Army na mapungphana control tawre haina Shoigu na phongdokhe Ukraine da layba traction electrical substation taruk thugaire haina su Russia gi Ministry of Defense na laukthokre facilities sing asigi khuthang da Ukrainian troops sing da US amasung Europe ki laibak sing ge khulai sing supply tawki haina ministry asina phongdokhe Kremlin gi matungin na laibak pokpa numitta Russia gi president Vladimir Putin na France ki mahake lengmana ba Emmanuel Macron ga wari sanakhiba da haike madude nongsuplom gi laibak sing na kipta ithil piduna amade Ukraine da khulai supply tawriba sing ase leptuna Ukrainian forces sing na chathariba war crime sing leban bada mateng pangane pungani hena phone da wari sanakhiba duda Putin na Macron bu handakta pangthokiba mikhalda amukha na mai paglakibagi damakta harauta yamba phongdokhi amasung Mariupol da leiriba Azovstal plan dagi misam sing hondokpa yauna Ukraine da wadagliba khwaidagi nauba phibam singi matang da khanghankhe Ukrainian security forcing na chathariba war crime sing city kaya da selling attack sing paktak na sathariba sing amade Donbas ki town sing da sathariba military campaign sing ase European Union ki laibak sing na khangsin usinadre haina Putin na claim tawkhe khulai pibada sizinaba Ukraine railway station sing yauna Ukraine military target nifu thugai khre Russia Ukraine gi nongpokta nongsup laibak sing na saba khusu khulai sing Ukraine forcing da pibada sizinaba Ukraine gi manung da laiba railway station taruk amasung MA Depo mari yauna Ukrainian military target nifu attack tawduna thugai khre haina ngasi Russia na phongdokre ngarang yumcha kaisa numita Russia gi defense ministry na haike Ukraine forcing da nongsup laibak sing na khulai pisilakpada sizinaba railway station taruk thugai khre high precision air amasung CVS khulai sing sizinaduna railway station adugi power supply sing adu bomb thadaduna station sing adu thabak chathaba yahan khidre haina ministry aduna haike High River Railway Station sing adu gi khuthang da nongsum na saba karamba khulai sing adu Ukraine gi forcing da pisilakhiba no haiba adu de ministry adu na pankhi de paugi agency Reuters na wafam adu khudakta chumbra haibasu khangba ngamkhi de aduga kipki nakalom da gisu khudakta wa amata phongdolaktre ammunition amasung artillery weapon sing thamba depo mari yauna Ukrainian military target nifuda attack sathakre aina ministry adu na haike Ukraine gi nongpok thangba lamdam da Russia na satharaki ba attack sing da yamdrabada miyoi kunga mathoi sikre haina Ukraine na haire Russian troops sing na Avdivaka kok plan da selling toroki bage fal sing oina yamdrabada miyoi tara sikre amasung taraga manga sokre haina Donetsk ka region gi governor aduna telegram da phongdokhe Ukraine gi troops sing ga Russia na sagat pa separatist forcing ga lantheng na rakhiba da chahi kharasida Europe khwaidagi chawba singi manungdagi ama oiriba kok plan adu attack aya marum gi target oiduna lakhe governor aduna ngarang kona amuk phongdokpada Livan town da selling da miyoi manga amaga su sikre haire tha amarom gi mamangda Kramatorsk city da train station amada miyoi yangkhai ga mapan sikhiba Russia gi attack adu gi matungda masi khwaidagi masing yamna sibani haina mahakna haike kok haidiba si carbon yamna yauba fuel amani amasung iron ore sawdokhan bada maruoina sizinaba maruoiba industrial product amane adubu mase stop singda fuel ama oina su sizinaba yai amarom da Russia gi khongbu laibak ama oiriba Belarus da angakpa military gi thabak thawong sing chathaba haurakre Ukraine ga ngamkhai ama lonariba Moscow gi khongbu laibak aduna makhoi gi army gi capacity adu changyengna ba amasung yumcha kaisa numitta khangowdana
military gi thabak thawongsing chathaba hori haina makhoi gi defense ministry aduna phongdokre Belarus military unit sing aduna alert lainaba hana khangdaba John Singda sangsinaba makhoi gi capacity changengnaba masung combat training chathanaba honari haina statement amada ministry aman haiki madugi pandamdi thoklakpa yaba wathok amada troop singi thawrang tawba masung tawba ngamba chang adu lepnabani haina ministry aduna makha takhi lambi paring singda teng sing yauna gari sing pareng chatpagi photo adusu ministry aduna phongkhi Ukraine da sathari Russia gi military operation sing tengbang nanaba troop sing thajin na ba thawrang tawri haina hanna Belarus pu maral sikiba kipna exercise adu kupna yangchingane Russia gi president Vladimir Putin gi ally ama oiriba strongman Alexander Lukashenko gi akan bakhulai ama ga loinana sahi kunthra rom Belarus pu laingak lakle laiwak asi Moscow gi air amasung logistic base ama oina sijinai Russia na anoba sanction singda Japan gi PM amasung atai official kaya marum changbada athingba thamkhre Ukraine da Russia gi military campaign adugi matangda Moscow gi mayokta international sanction singda Tokyo yaukibagi matung Japan gi Prime Minister Fumio Kishida yauna Japan gi official mayam amabu Russia da changbada thingba thamle haina ngasi Russia na phongdokre F Kishida gi administration aduna mamangda amukta tawkhidriba anti Russian campaign ama sathakre Russian Federation ki mayokta yabang amloidaba akanba wa kaya ngangkhre aikhoi gi laibakta nongsuf ki laibak singna tawba lamchat aduga chap manaba Japan gi masak naiba miyoi sing expert sing amasung Japanese media gi mihut sing nasu adumak chap manana tawkhi haina ministry aduna makha takhi Prime Minister cabinet member sing lawmaker sing journalist sing amasung professor sing yauna Japanese citizen Pompuga humdoi matam kaktana Russia na athingba thamle haina ministry aduna haiki lainga ki pau phongdawagi khongjang handokre Manipur gi media housing gi laingakta tonduna lairiba advertisement gi senfam sing matam sangna pithoktawagi mayokta lainga ki pau phongdawagi khongjang changchin lakiba du lainga ki maikaidagi athuba matamda pithoklagani haina thajaba pirakpadagi khongjang handokre North Korea na ballistic missile kapkhre Pyongyang gi nuclear khulai pukai hek oithokpa yaba khwaidagi yangba khongjelda chawkhut hananaba lusingba Kim Jong Un na wasakhibagi chayol amagi tungda North Korea na ngarang ballistic missile ama kapkhre haina South Korea gi military na phongdokre maduna sahi sida hojik phawbada sanction thugaiba North Korea na khulai testing gi khwaidagi naubani amasung Pyongyang na nuclear changyang amu hounabagi thawrang tawkhre haina US amasung South Korea gi official sing na warning tawkhiba dugi matungda masi satharakibane aroibada tabiriba pumnamakpu thagachare